ꯆꯞ ꯆꯥꯔꯦ ꯉꯁꯤ ꯆꯥꯗꯣꯏ ꯌꯦꯟꯖꯥꯡꯁꯤꯒ ꯋꯦꯗꯔꯁꯤꯒ ꯊꯝꯅꯥ ꯍꯦꯛꯐꯝ ꯌꯧꯔꯦ ꯊꯝꯅꯥꯁꯦ ꯁꯤꯗꯁꯨ ꯈꯔ ꯍꯧꯋꯦꯕꯀꯣ ꯑꯥꯒꯤ ꯊꯝꯕꯥꯜ ꯍꯧꯕꯁꯦ ꯑꯥꯗ ꯂꯩꯁꯦ ꯑꯁꯤ ꯍꯥꯟꯅꯗꯤ ꯌꯧꯈꯤꯒꯦ ꯃꯐꯝꯗꯨ ꯌꯧꯔꯦ ꯊꯝꯕꯥꯜ ꯈꯔ ꯑꯗꯨꯝ ꯊꯝꯕꯥꯜ ꯀꯥꯡꯗ ꯄꯤꯅꯕꯒ ꯀꯅꯥꯝ ꯂꯩꯇꯦꯗ ꯀꯔꯝꯕ ꯌꯦꯛꯄꯅ ꯐꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯂꯨꯊꯤꯛ ꯂꯨꯔꯗꯅ ꯄꯜꯂꯤ ꯈꯨꯋꯥꯡꯁꯤꯒ ꯊꯝꯅꯥ ꯍꯦꯛꯄ꯭ꯔꯕ ꯇꯥꯁꯟꯗꯅꯅꯦ ꯈꯨꯋꯥꯡ ꯌꯧꯅꯤ ꯑꯃꯗꯤ ꯂꯩꯔꯦ ꯊꯝꯅꯥ ꯂꯩꯀꯣꯟ ꯐꯖꯕ ꯑꯃ ꯍꯧꯔꯦ ꯁꯤꯗ ꯍꯟꯈ꯭ꯔꯅꯤ ꯁꯤꯃꯗꯤ ꯍꯥꯎꯔꯅꯤ ꯅꯧ ꯅꯧ ꯂꯥꯎꯔꯗꯅ ꯊꯝꯅꯥ ꯑꯅꯤꯁꯤꯒ ꯊꯝꯅꯥ ꯂꯩꯀꯣꯟꯁꯤꯒ ꯇꯤꯜꯍꯧ ꯃꯅꯥ ꯁꯤꯅ ꯅꯥꯀꯨꯞꯄꯤꯒ ꯍꯋꯥꯏ ꯀꯥꯡꯇꯛ ꯇꯤꯡꯕ ꯂꯩꯔꯦ ꯁꯤꯗꯅ ꯃꯣꯔꯣꯛ ꯑꯁꯣꯏꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯁꯤꯗ ꯎꯁꯣꯏ ꯇꯤꯡꯕꯗꯣ ꯎꯁꯣꯏ ꯁꯤꯅ ꯍꯋꯥꯏ ꯑꯄꯣꯛꯄꯒ ꯍꯋꯥꯏ ꯀꯥꯡꯇꯛꯀ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯔꯣꯏ ꯆꯦꯡ ꯁꯣꯗꯥ ꯕꯥꯏꯒꯞ ꯎꯇꯤꯗꯤ ꯐꯖꯅ ꯁꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯎꯇꯤꯁꯦ ꯑꯩꯅ ꯊꯣꯡꯕ ꯃꯥꯜꯂꯝꯅꯤꯀꯣ ꯏꯃꯥꯅ ꯊꯣꯡꯉꯤꯅꯤꯀꯣ ꯎꯇꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯍꯤꯒ ꯀꯨꯝꯁꯤꯜꯂꯒ ꯐꯖꯅ ꯍꯥꯎꯔꯅꯤ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯁꯤ ꯁꯧꯍꯜꯂꯒ ꯆꯦꯡ ꯍꯥꯞꯆꯤꯜꯂꯒꯅꯤ ꯆꯦꯡ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯁꯤꯗꯩꯗꯤ ꯍꯥꯏꯐꯦꯠ ꯑꯣꯠꯈꯥꯏꯔꯒ ꯑꯗꯨꯝ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒ ꯍꯣꯏ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯃꯨꯛꯕꯤ ꯈꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯏꯕ ꯈꯦꯆ꯭ꯔꯤꯒ ꯎꯇꯤꯒꯗꯨꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯀꯥꯡꯁꯨ ꯑꯣꯏꯔꯦ ꯑꯩꯅ ꯅꯨꯃꯤꯠꯁꯦ ꯉꯥꯏꯔ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯇꯝꯁꯦ ꯀꯨꯏꯅ ꯉꯥꯏꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯣꯅ ꯍꯥꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯎꯁꯣꯏ ꯎꯇꯤ ꯊꯣꯡꯕ ꯑꯃꯅꯦ ꯑꯗꯣ ꯈꯥꯃꯦꯟꯒ ꯀꯥꯔꯣꯠꯀ ꯀꯥꯡꯉꯧ ꯑꯃꯅꯦ ꯑꯗꯨꯒ ꯎ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯅꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯁꯦ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯟꯅ ꯊꯛꯆꯤꯜꯍꯧꯒꯦ ꯇꯣꯠꯄ ꯅꯨꯡꯉꯥꯏꯅꯕ ꯁꯤ ꯎꯇꯤꯁꯦ ꯁ꯭ꯋꯥꯏ ꯊꯝꯒꯦ ꯉꯁꯤꯗꯤ ꯎꯇꯤꯁꯦ ꯐꯖꯅ ꯌꯥꯝꯕꯅꯤ ꯃꯆꯤꯠ ꯃꯆꯤꯠ ꯍꯥꯏꯔꯛꯇꯅꯕꯀꯣ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯔꯒꯦꯅ ꯈꯦꯆꯤ ꯍꯥꯏꯗꯤ ꯈꯨꯌꯥꯝ ꯑꯃ ꯈꯨꯍꯥꯎꯁꯤꯗ ꯀꯥꯡꯍꯧꯒꯗꯤ ꯈꯨꯍꯥꯎ ꯑꯃꯅꯦ ꯎ ꯃꯣꯔꯣꯛ ꯃꯦꯠꯄ ꯁꯣꯏꯐꯗꯕ ꯏꯃꯥꯒꯤ ꯃꯈꯨꯠꯅ ꯊꯣꯡꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤꯕ ꯑꯇꯩ ꯏꯟꯖꯥꯡꯗꯤ ꯈꯪꯗꯦ ꯊꯔꯣꯏꯒ ꯎꯇꯤꯒꯗꯤꯕ ꯏꯃꯥꯏ ꯃꯅꯥꯛ ꯆꯪ ꯌꯥꯕ ꯅꯠꯇꯦ ꯎꯇꯤ ꯍꯥꯎꯁꯤ ꯃꯊꯛꯇꯀꯣ
ꯊꯝꯅꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕꯁꯦ ꯑꯃꯒ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯎꯁꯣꯏ ꯃꯌꯥꯝꯁꯦ ꯍꯥꯏꯔꯀꯥꯟꯗꯤ ꯉꯁꯤ ꯃꯊꯦꯜ ꯀꯩ ꯀꯧꯔꯣ ꯁꯤꯗ ꯃꯍꯤꯒ ꯅꯝꯗꯕ sini extra này situ yam chi lôi với cái này mà nên nhập phong gai mong có sao sẽ không được uti thong cái gì à bao sắp mà là cái gì uti rau nên tập uti là cái gì à bao rau nó trưởng nó liên vào rồi món ngon lắm sumang trên đó này
ꯀꯩꯅꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯤ ꯀꯥꯡ ꯑꯣꯏꯕꯩꯔꯥ ꯀꯩꯅꯣ ꯊꯝꯅꯥꯗꯒ ꯐꯖꯅ ꯍꯥꯞꯄꯦ ꯈꯦꯆꯤ ꯈꯨꯍꯥꯎꯁꯤ ꯂꯣꯏꯔꯦ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯆꯥꯔ ꯌꯦꯡꯕꯤꯌꯨ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ ꯍꯨꯃꯥꯡ ꯃꯌꯥꯝꯁꯨ ꯂꯣꯏꯔꯦ